State forcing matik sana thajilakpadagi lamhen tuhenba jiba kharana tawningbada tawduna leiramba adu hojik moreda yadre. Makoina tawningbada tawba lo leitaba mafam ama ohenge haibi yadabagi damakta state forcing asida aduki matik yamna advance oiraba kusu kholai kaya ama sijinnaduna yamna kan attack chathari. Kuki in fi ITLM na chingba lupsing asina shinduna nupi angang kaya ama puthokduna kapsel lausin handuna oida padaba kaya ama ngangshinduna national media sing asida makoi otpi naibire haiduna aranba pau kaya ama sandokduna Manipur gi leiriba state forcing asibu pauthoklaba matungda moredagi tanthokhinabagi damakta drama su yamna kanna chethari lepa naide hanba leite Nakal amaromdana housing Manipur sognariba landform asida Kuki Singi mayokta leiba maruoina maitai singi iyaw asibu puduna chatliba lupsing asibu namthanaba maruoiba thodang puriba masak naiba luchingba sing asibu target tawduna makoi asi namthakhinabagi damakta lepa leitana lalong kaya ama chathari asigumlaba tanja asida ireija sing asigi marakta manadaba wakhal kaya amana maram modina housing yengthinabagi phibam amadasu tapna tapna adumak lakli Anova video amada amukka hanna tara nokchuri. Hauzik songnariba landform asida hakthengna thengnariba chingyagi khungang amada leirubana. Video di changngaina thagatpa ngamjadre warobiroi. May 3 dagi haurakhiba irang asina maram moiduna matam kuina internet service thingjinduna thamluraba matungda internet service amuk hangdoktuna hanagi fibamda lakpa matam asida thorakhiba chayetnaba khara chayetnaba manadaba wakhalon asina maram moiduna hauzik leiriba iyaw asibu Kaibung tahalakpa yabagi mami amada lakliba asigi matangdi yengbinasi. Ngasigi video asida hauzik lakliba fibam asigi nakal ani ki oiba lamai ani du yengbinasi karigumba nakal amadagi hena uba ngamloi haiba taragadi makha chathadringaida adumak thokpikibasi yagani. Mioiba kunai oina punna hingbinabanina manadaba wakhallon haibasi suksoi soidana thorakani masi hauna sani. Luribadi khenaba kaya asiga loinana matau karam tawduna amuk yasinaba poraktuna amata oina kamdawna chatpinagadagi haibasini. Masigumlaba khenaba chayenaba kaya asibu punsin tasinnaduna chatpa ngamba kanglup furup aduna ngasi fawbada khwaidagi mangjil thaba furup ama oiduna lakli. Ihan hanbasidi ngasi ngarang thorakhiba warak watimbagi oiba thawdok amada hauzik yamna kanna mayamna ngangnariba asidi yingbinasi. Manipur hairiba aikogi state asi miyoi crore kaya amana khundaduna leiba India hairiba country sigi manungda leibanina chanariba law asidi India ge constitution na piriba law aduni chanariba constitutional law sing asi Manipur da base tawraga ikhibadi nattabanina karigumba matang kharada Manipur hairiba lamdam asigi identity adugi damakta honarakpa matamda law asiga chayenaba khara lakpana maram oiduna masigumlaba thawdok asi adumak thorakpa yai Masida madugumlaba thawdok adubu sawgatli natragana sawgatte haibagi wafam adu natte Globalization gi kudolna ngasi aikhoina hingliba si internet amasung social media gi oiba matam amadani Hauziki matam asida social media gi matengna miyoi amagi punsibu mai pakhanba yai manghanbasu yai Lamai amagi matung inna Hauzik leiriba aikhogi culture asibu kannuna thamhaunabagi damakta atopa miyoi singdasu khudam ama oihannabagi damakta videography sizinai Nakal amadana logi matungina yengba taragadi miyoiba amagi right ta yamna chawba singnaba amasu oiri masida phongdok chaningba wafam amakhakti madudi aina yadaba unlawful oi hairiba organization singna fawbada aduki matik yamna ahakpa dandi piba matamda fawba miyoi adu mamai mamit uhandaduna khanjinbani Journalism gi field leiriba media housing nasu karigumba reporting ama tawba matamda miyoiba amagi identity asi yariba makai censor tawnabagi damakta hotnai masi karigi damakta tawribano haibadu aikoina munna khantafam thoi ngasi aikoina leiriba internet ki oiba social media gi matam asida karigumba content ama social media da yawkiba taragadi madu amu hanna manghanba haibasi aduki mati yamna waba thabagni Maramaduna aikoina afuba thabakni khanduna tawba taragasu maduna long tamda tungi lakadoriba matam asida kari oirakpa yai haibadusu khanthabam thokpani hauji asi leibak asigi aduki matik yamna chawruba irang amasu thoklibani nakal amaromda jiba kharana humanity gi oiba ground asi pungtha thadoktuna ethics haibasi karino haiba fawba khangdaba mawong amada oida padaba kaya ama ngangshinduna lana pauthoknabagi damakta ngaiduna leiribani masisu aikoina munna khanthaduna thabak tawba mathau tai Mamangi video da
ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯃꯩꯇꯩꯁꯤꯡꯒꯤꯗꯃꯛꯇ ꯈꯟꯕ ꯂꯨꯞꯁꯤꯡ ꯂꯩꯕ ꯑꯁꯤ ꯀꯅꯥꯃꯠꯇꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯊꯝꯖꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇꯒꯤ ꯌꯥꯟꯈꯥꯏꯅꯕ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯁꯤ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯂꯨꯞꯁꯤꯡꯗ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯃꯥꯏ ꯂꯥꯏꯐ ꯃꯥꯏ ꯔꯨꯜ ꯍꯥꯏꯕꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯏ ꯂꯥꯏꯐ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯔꯨꯜ ꯑꯁꯤꯗꯤ ꯑꯩꯅ ꯌꯥꯎꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯐꯕ ꯆꯠꯅꯕꯤ ꯑꯗꯨ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅ ꯑꯣꯏꯅ ꯐꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯁꯥꯒꯠꯄ ꯃꯁꯤꯒꯨꯝꯂꯕ ꯃꯑꯣꯡ ꯑꯁꯤ ꯂꯥꯛꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯃꯈꯥꯡꯗ ꯃꯥꯡꯈꯤꯕ ꯑꯗꯨ ꯄꯥꯝꯗꯦ, ꯄꯥꯈꯠꯆꯩ꯫ ꯃꯊꯪ ꯑꯁꯤꯅ ꯀꯣꯂꯣꯝ ꯄꯥꯏꯕꯅ ꯂꯩꯕꯥꯛ ꯉꯥꯛꯏ, ꯈꯨꯠꯂꯥꯏ ꯄꯥꯏꯕꯅ ꯂꯩꯕꯥꯛ ꯉꯥꯛꯏ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯂꯥꯟꯃꯤ, ꯒ꯭ꯔꯥꯎꯟꯗ ꯊꯣꯛꯄ ꯂꯥꯟꯃꯤ, ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯊꯥꯒꯠꯇꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯀꯣꯂꯣꯝ ꯄꯥꯏꯕꯁꯨ ꯃꯊꯧ ꯇꯥꯏ, ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯨ ꯃꯊꯧ ꯇꯥꯏ, ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯁꯨ ꯃꯊꯧ ꯇꯥꯏ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕ ꯑꯁꯤ ꯑꯃꯅ ꯑꯃ ꯑꯗꯨ ꯇꯧꯏ ꯍꯥꯏꯕꯒꯤ ꯅꯠꯇꯦ, ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯃꯒ ꯑꯃꯒ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯉꯝꯗꯕ ꯑꯗꯨꯅꯤ꯫ ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯑꯃꯅ ꯁꯤꯡꯊꯥꯅꯕ ꯇꯝꯁꯤ, ꯏꯁꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯈꯛꯇꯗꯅ ꯊꯕꯛ ꯑꯣꯏꯅ ꯎꯕ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯦ꯫ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯄꯨꯟꯁꯤꯟꯅꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯌꯥꯎꯔꯛꯀꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯦꯇꯦꯒꯣꯔꯤ ꯑꯃ ꯑꯣꯏꯅ ꯀꯥꯡꯂꯨꯞ ꯑꯣꯏꯅ ꯄꯨꯂꯞ ꯍꯦꯛꯇ ꯆꯩꯕꯁꯤ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯦ꯫ ꯑꯃꯒ ꯑꯃꯒ ꯍꯨꯟꯅꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯐꯣꯡꯅ ꯊꯣꯛꯇꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯂꯥꯛꯇꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯍꯧ ꯑꯁꯤꯗ ꯃꯅꯤꯡ ꯍꯟꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯍꯟꯗꯨꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯪꯁꯤꯟꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯊꯤꯟꯊꯍꯜꯂꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯊꯪꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯊꯣꯛꯇꯨꯅ ꯂꯥꯟ ꯌꯥꯎꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯊꯥꯒꯠꯇꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯌꯦꯠꯅꯔꯤꯕꯁꯤ꯫ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯀꯔꯤꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯂꯩꯕꯅꯤ, ꯀꯥꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯄꯣꯔꯛꯈ꯭ꯔꯦ꯫ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯋꯥꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯈ꯭ꯔꯦ, ꯃꯇꯦꯡ ꯀꯌꯥ ꯑꯃ ꯌꯧꯕ ꯉꯝꯂꯝꯗꯕ ꯑꯗꯨ ꯍꯧꯖꯤꯛ ꯌꯧꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯏꯁꯥꯅ ꯊꯥꯒꯠꯀꯗꯧꯔꯤꯕ ꯐꯣꯇꯣ ꯅꯠꯇ꯭ꯔꯒꯅ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯁꯥꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯈꯪꯅ ꯊꯥꯒꯠꯀꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯇꯁꯦꯡꯅ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯅ ꯋꯥꯗꯨꯅ ꯂꯩꯔꯒ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡ ꯑꯁꯤꯅ ꯂꯥꯏꯊꯣꯔꯛꯄꯒꯤ ꯃꯑꯣꯡꯗ ꯂꯥꯛꯄ ꯑꯁꯤꯗ ꯀꯔꯝꯕ ꯐꯤꯚꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯃꯗꯨꯕꯨ ꯎꯠꯇꯨꯅ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯒꯅ ꯐꯣꯇꯣ ꯊꯥꯒꯠꯄ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯃꯗꯨꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯤꯡꯂꯤꯕꯁꯤ ꯀꯔꯝꯕ ꯐꯤꯚꯝꯗ ꯍꯤꯡꯂꯤꯕꯅꯣ, ꯀꯔꯤ ꯇꯧꯕ ꯃꯊꯧ ꯇꯥꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯍꯟꯅ ꯍꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯦꯟꯅꯕꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯄ ꯌꯥꯕ, ꯑꯩꯈꯣꯏꯗ ꯁꯣꯛꯂꯛꯄ ꯌꯥꯕ ꯀꯟꯇꯦꯟꯠꯁꯤꯡ ꯌꯥꯎꯕ ꯐꯣꯇꯣ ꯅꯠꯇ꯭ꯔꯒꯅ ꯚꯤꯗꯤꯑꯣꯁꯤꯡꯗꯤ ꯊꯥꯒꯠꯄꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯂꯥꯟ ꯌꯥꯝꯅ ꯀꯟꯅ ꯁꯣꯛꯅꯔꯤꯉꯩ ꯂꯥꯟꯐꯝ ꯃꯅꯨꯡꯗ ꯑꯩꯅ ꯂꯩꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯃꯐꯝ ꯑꯗꯨꯕꯨ ꯃꯤꯌꯥꯝꯃꯥꯡꯗ ꯐꯣꯡꯅ ꯈꯪꯍꯟꯕ ꯇꯥꯔꯒꯗꯤ ꯌꯦꯡꯅꯕꯁꯤꯡꯅ ꯁꯣꯏꯗꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯅꯤ꯫ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯇꯁꯦꯡꯅ ꯈꯨꯜ ꯉꯥꯛꯆꯗꯨꯅ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯒꯅ ꯐꯣꯇꯣ ꯑꯃ ꯐꯥꯎꯕ ꯊꯥꯒꯠꯇꯅ ꯂꯩꯖꯔꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤ꯫ ꯋꯥꯈꯜ ꯈꯟꯊꯕ ꯇꯧꯗꯨꯅ ꯊꯥꯒꯠꯄ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯄꯪꯊꯥ ꯊꯥꯒꯠꯇꯨꯅ ꯇꯁꯦꯡꯅ ꯇꯧꯖꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯕꯨꯁꯨ ꯆꯦꯟꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯣꯏꯁꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯏꯟꯇꯔꯅꯦꯠ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯀꯌꯥ ꯑꯃꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯗꯨꯅ ꯇꯁꯦꯡꯅꯃꯛ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ, ꯀꯣꯂꯣꯝꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯇꯁꯦꯡꯅ ꯊꯕꯛ ꯇꯧꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯆꯦꯟꯊꯅꯕ ꯇꯧꯕꯤꯒꯅꯨ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯗꯨꯛ ꯀꯨꯏꯅ ꯋꯥ ꯉꯥꯡꯂꯝꯗꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯈꯛꯅ ꯋꯥ ꯉꯥꯡꯍꯟꯈꯤꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯈꯪꯁꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯕꯒꯤ ꯃꯅꯤꯡꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯔꯕ ꯏꯔꯥꯡ ꯑꯁꯤꯗ ꯇꯁꯦꯡꯅ ꯌꯥꯎꯖꯔꯤꯕ ꯁꯔꯨꯛ ꯌꯥꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯑꯣꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯁꯨ ꯐꯣꯡꯗꯣꯛꯇꯕꯅ ꯐꯩ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯁꯤ ꯌꯦꯛꯅꯕꯁꯤꯡꯅ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯑꯁꯤ ꯌꯥꯝꯂꯤ ꯍꯥꯏꯕꯁꯤꯅ ꯃꯥꯡꯗ ꯊꯝꯗꯨꯅ ꯏꯔꯩꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯆꯌꯦꯠꯅꯕ ꯌꯥꯅꯗꯕ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯂꯣꯏꯁꯤꯟꯗꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯅꯁꯤ꯫ ꯑꯃꯅ ꯑꯃꯕꯨ ꯁꯤꯡꯊꯥꯕꯤꯅꯗꯕ, ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯌꯥꯗꯕ, ꯑꯃꯅ ꯑꯃꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯅꯕ ꯑꯁꯤꯅ ꯐꯣꯡꯅ ꯊꯣꯔꯛꯇꯕ ꯇꯥꯔꯒꯁꯨ ꯃꯥꯡꯖꯔꯤꯕꯁꯤ ꯏꯔꯩꯆꯥ ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯛꯇꯗꯅꯤ, ꯀꯅꯥꯃꯠꯇꯗ ꯃꯥꯡꯖꯗꯦ꯫ ꯍꯧꯈꯤꯕꯗ ꯂꯩꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯄꯤꯅꯗꯨꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯄ ꯍꯥꯏꯕꯁꯤꯃꯨꯛ ꯐꯕ ꯂꯩꯇ꯭ꯔꯕꯅꯤ꯫
ꯅꯪꯁꯨ ꯑꯩꯁꯨ ꯑꯃꯠꯇꯅꯤ ꯏ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ ꯋꯥꯍꯧꯗꯣꯛ ꯂꯩꯔꯕꯗꯤ ꯋꯥꯔꯣꯏꯁꯤꯟꯁꯨ ꯂꯩꯕꯅꯤ